Bangladesh ki Ahanba Nupi Prime Minister Oikhiba Khaleda Zia ki Mchanupa Tarique Rahman Chahi ki MATUNGDA ngasi Bangladesh ta HANLAKKHRE Bangladesh Nationalist Party BNP ki acting chairperson oriba Tarique Rahman kumja lisangani subna tarutagi lisangani subna nipan fawba panlamba military back government ki miot mineida ka hena fivum sokpadagi ayaba amaga lonina Kumzali sangani subna nipandagi Bangladesh thadokuna lairuraba matungda London dagi ngasi mahaki nupi yauna Bangladesh da halakkibani makna halakpada masing yamlaba miyamna mahak puharau taramna oki tungda Dhaka da pangthokiba miyamgi oiba mifam amada leivak aduda athubada ing tapa jillaknaba khongthang yangsilagani nupi angang singna safe oina leihanba ngamdanaba apunbagi saktamna sagatpa ing tapa leibak ohenaba miyam puna hona minarasi haina sumiyamda apel tauki Panbayai Bangladesh ke general election lakadoriba February ki tang tarani thoida pangtokadoriba sida BPN ki acting chairperson Tarique Rahman na prime minister ki akanba contender ama oiraba yai haina panari